Ito na lebi yung may bema layay na lebi lay kulen bi layam na lebi lay nung tabi lay lebi ahun magimaming din nung taleng bikaw eh. Tatagdag po nagdatal to iday masal mo. Ahum hayang. Lay lebi ahun magimaming din nung taleng yung sanay. Imano ko lang to konsin bito oh. Imano konsin bito. Nungay. Mayanggi haidi sum nungai na ba isi na ahay ba isay mati amtang sang pirang waya ka nungai ba Kay isay sa Amen nakasugay de Maya tathari isay joy sa Luhong bagi pijet selibi migi oyu tamlam labi kaplanu nang bu sa lamday mi kupsida yar nungai zai to mate phase thakat chari se ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯏꯁꯣꯛꯇꯅꯤ ꯏꯁꯣꯛꯇ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯡ ꯀꯥꯔꯛꯄ ꯊꯦꯡꯅꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯗꯔꯁꯤ Yang tang day ni sir. Ay na somola
ngasi maitai akhoi damakta di chahi hauba numit ni ko yam nungaiba numit ni adu mamangi Cheiraoba chahi hauba matamda handaki chahi si da ai si tauge kaina khanbi giba adugumba new year resolution hai tarene adugumba lobi giba leibibra leizai sir anouba sahina lakpada Tahur Taruba Tavakta, my partner Oiva, Adudagidi, Nungaiva Sahiyama Oinava, Huziki pandemic Solevanina, as if Haraga, Nungaina Puna Lamina, Vagisahiyama Oyani. Masi Ngamnina Kali, I would government Yam Tixana Honavanina, Sitwaitanga mechanical listen. I say aduga akhoi ngasigi akhoi mieng tabiriba TOMTV gi akhoi viewers sing sida hai tare ngaktang nungai na ba song gi ai ba telenam khaktang uthok piramo isai sakpo resu ai jagoi sapo resu ai any am khaktang uthok piramo isai da akhoi na akhoi chanupi sa lage sir sir amisha his nam hyang thang dagi meam gi nungai na ba entertainment machang khaktang isa gi hai jago amai uthok piramo sa hai jadrebo amai ti ai sa hai jayan okay Say Sakpai Traduna, Say Sakpaiba, or Jogo Sabaiba, Mam, entertain to Waiba, Kanakana Yori, have the Mampuna minutes. 1, 2, 3, start! Say, how we matel, this song, and how we matel, Uti Tonga, Matesuna, Thank you. Matangi Cheiraoba ko dasu sumaina akoi myam punna thingna voisi myam punna coronavirus taki ngak thok na ba akoi SOP sing ngak na chanmina si. Thank you. Ai Shane ai ko. Ai ming na Kishan. Ai na Toma. Kamai tauge handaki Cheiraoba se? Adum nungai hai tare. Mamang handaka kana ne henge? Mamang na di hele handa corona lai mina ko miyam karakter ba. Ha na di yam ha diam kare. Chai jang hawro ngasi kamai? Hawe. Akoi jo hawe. Adu ngasi gi habadi Cheiraoba gi oina ko mayam dan den oina bambra aidi isana haizaba haitare ko talent ma isai oira mai gra mati ang tang do Adum laitre haite da. isai yam samni da Chakte. Yani da. Jai haite ne. Ai hai jabadi na te do habe mati am ta Sarakiri tu mapungya Meng na chatli mera tha ing na lai hirang gai Sumang kuding merawa Thong mai pareng Diwali Pai malilang sanjenba Gobar khon bukurumba Hari utang kang jingba Sida lo siya yam nungai jai yam na phajana kudol tambira e mayam na se ben pini khale thaga chari som jano bo chahi na lakpasida document ka phabo obiyo haiduna TOMTV ai morang leima thokcho Kai lamdi oibiro. isok teine Adu hauzik se akhoi coronavirus pandemic se lakpadagi haiba tare akhoi tongan ba mi singsina Cheiraoba numita chingkanar pagi chang se mamangi chahida hogiba singda leibaduga hauzik leibasiga handheina khanbibra adum chang sida adum kabin khanbibra handai yam handai mamangi singda kamai mamangi de kirki ina gai dum kai ado hojikti yam handare adu mafam sida inena phangan biri se chana thangna ba polam sing male adu kari polam sing no phangan biri sa ai je sengju ga dagi kanghu adai ising masing hai mahi khara dang yon bane aduga akhoi ngasigi mi singje khara makhai de dum karak pa thengne ado pochit se kamai to bi poti chile na chahi khuding chipaga dum jama na chile yam ngai je ne po jam sit poi biu aduga mayam gi smaina thogal phang base chahi khuding gi leptana lakado bu chahi sing da su phang bangam poi biu na thamjage handaka mamang haidi handaki siga mamang kana nungai ge handakidi kanu kasu kanu ta hode handaki nungai ta sang jang hawbiro pro oh karam hejang ni haw iromana ya nungai jai mayam thongam ni ko irom ni haw re do huji khoi ching karak pas ko mayam gi su hek nungai na ba ko entertain oina isai mati am tang isana haijaba aidi isai mati saksa roige haitare ya kasugan
ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯕꯨꯙꯧ ꯂꯝ ꯑꯍꯤꯡꯕꯒꯤ ꯃꯐꯝꯗꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯑꯕꯁꯤ ꯐꯥꯎꯕꯗ ꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯤ ꯀꯣꯔꯣꯅꯥꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯝꯅꯦꯅ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩ ꯕꯤꯌꯥꯏꯃ ꯀꯧꯋꯦ ꯀꯩ ꯂꯝꯗꯒꯤ ꯏꯔꯦꯡꯕꯝꯗꯩꯅꯦ ꯑꯗꯨꯒ ꯁꯤ ꯌꯨꯝꯁꯤꯗꯒꯤꯅ ꯑꯩꯒꯤ ꯄꯥꯝꯕ ꯂꯥꯏ ꯈꯨꯔꯨꯝꯃꯤꯅ ꯀꯩ ꯕꯣꯔ ꯅꯤꯕꯤꯔꯛꯀꯦ ꯏꯃꯨꯡꯒꯤ ꯃꯌꯥꯝ ꯅꯤꯔꯛꯑꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯆꯩꯔꯥꯎꯕꯅꯤꯅ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯃꯌꯥꯝ ꯍꯥꯎꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯀꯩ ꯃꯊꯦꯜꯅꯣ ꯉꯥ ꯊꯣꯡꯕꯔꯣ ꯏꯔꯣꯝꯕꯔꯣ ꯄꯥꯐꯣꯔꯔꯣ ꯂꯣꯏ ꯁꯨꯔꯦ ꯆꯤꯡ ꯀꯥꯕꯤꯕ꯭ꯔꯣ ꯆꯤꯡꯗꯤ ꯀꯥꯗꯤꯌꯦ ꯁꯤꯗꯤ ꯑꯩꯒꯤ ꯄꯥꯝꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯁꯨ ꯑꯃ ꯂꯥꯛꯄꯅꯦ ꯃꯤꯁꯨ ꯌꯥꯝ ꯆꯤꯜꯂꯝꯃꯦ ꯉꯁꯤꯗꯤ ꯆꯩꯔꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ ꯃꯃꯥꯡ ꯍꯟꯗꯛ ꯃꯃꯥꯡꯒ ꯍꯟꯗꯛꯀꯁꯦ ꯑꯩꯗꯤ ꯃꯃꯥꯡ ꯂꯥꯛꯄꯁꯦ ꯌꯥꯎꯍꯧꯗ꯭ꯔꯦꯕꯀꯣ ꯁꯤꯗꯗꯤ ꯂꯥꯛꯄ ꯐꯪꯗꯗꯅ ꯑꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯎꯔꯒꯦ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯃꯃꯥꯡꯒ ꯍꯟꯗꯛꯀꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡ ꯆꯍꯤ ꯃꯌꯥꯝꯗꯒ ꯍꯟꯗꯛꯀꯁꯦ ꯈꯔ ꯈꯦꯠꯅꯕ ꯈꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥ ꯀꯩꯒ ꯃꯤ ꯂꯥꯛꯄꯁꯦ ꯑꯁ ꯀꯨꯝꯍꯩꯗꯤ ꯌꯥꯝ ꯆꯥꯎ ꯇꯧꯕꯅꯦꯕꯀꯣ ꯍꯟꯗꯛꯇꯤ ꯇꯧꯔꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯤꯁꯦ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯑꯌꯥꯝꯕꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯌꯥꯝ ꯄꯨꯜꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯄꯤꯛꯉꯩꯗꯩ ꯁꯤꯗ ꯁꯨꯝ ꯁꯥꯟꯅꯔꯛꯄꯅꯤꯅꯀꯣ ꯍꯟꯗꯛꯇꯤ ꯂꯥꯏꯅꯥꯁꯤꯗꯗꯤ ꯐꯍꯟꯕꯤꯔꯛꯑꯣꯗꯤ ꯍꯥꯏꯍꯟꯅꯤꯡꯉꯦ ꯁꯤꯗꯁꯨ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄꯁꯦ ꯂꯣꯏ ꯀꯥꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏꯗꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯠꯊꯣꯛꯄꯗꯁꯨ ꯀꯣ ꯑꯗꯨ ꯄ꯭ꯔꯤꯄꯥ ꯀꯧꯋꯦ ꯀꯥꯏ ꯋꯥꯏꯗꯩ ꯀꯩꯅꯣ ꯑꯁꯣꯝ ꯀꯩ ꯍꯥꯏꯅꯤ ꯂꯝꯕꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯕ ꯄꯥꯟꯊꯣꯏꯕꯤ ꯃꯃꯥꯡ ꯆꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯟꯗꯛꯁꯤꯕꯣ ꯆꯩꯔꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯑꯁꯨꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯟꯅꯗꯧꯅ ꯍꯥꯟꯅꯒ ꯍꯟꯗꯛꯀꯤ ꯀꯩꯝꯇ ꯈꯦꯠꯅꯕ ꯍꯟꯗꯛꯀꯗꯤ ꯈꯔ ꯈꯦꯠꯅꯩ ꯃꯤꯁꯨ ꯋꯥꯠꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯕꯣꯔ ꯌꯥꯝ ꯅꯤꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯍꯔꯥꯎꯅ ꯊꯣꯛꯂꯛꯑꯦ ꯀꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯒ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯆꯤꯡꯗꯤ ꯀꯥꯕꯤꯔꯨꯗ꯭ꯔꯕ꯭ꯔꯣ ꯉꯁꯤꯁꯦ ꯉꯁꯤ ꯆꯤꯡ ꯀꯥꯗꯦ ꯆꯤꯡ ꯀꯥꯗ꯭ꯔꯦ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯀꯥꯍꯧꯔꯦ ꯀꯥꯗꯦ ꯆꯤꯡ ꯑꯃꯨꯛꯐꯥꯎ ꯀꯥꯗꯦ ꯆꯤꯡ ꯌꯥꯝꯅ ꯂꯩꯔꯦ ꯆꯤꯡ ꯀꯥꯕꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯤꯡ ꯀꯥꯅꯤꯡꯗꯕꯩꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯩꯔꯥꯎ ꯆꯤꯡꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯊꯤꯡꯕꯥꯏꯖ ꯃꯂꯦꯉꯥꯝꯕꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀ꯭ꯂꯥꯁ 3 ꯆꯤꯡ ꯀꯥꯕ ꯆꯠꯄ꯭ꯔꯣ ꯍꯥ ꯆꯤꯡ ꯀꯥꯕ ꯆꯠꯄ꯭ꯔꯣ ꯆꯠꯇꯦ ꯆꯠꯇꯤꯌꯦ ꯁꯨꯡꯀꯥ ꯀꯥꯗ꯭ꯔꯤꯕꯣ ꯑꯃꯨꯛꯇꯕꯣ ꯀꯥꯗ꯭ꯔꯤ ꯀꯥꯗ꯭ꯔꯤꯌꯦ ꯀꯩ ꯀꯥꯅꯤꯡꯗ꯭ꯔꯣ ꯀꯥꯅꯤꯡꯗꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯩꯔꯥꯎꯕ ꯀꯩꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ ꯉꯥ ꯆꯥꯔꯦ ꯎꯇꯤ ꯆꯥꯔꯦ ꯀꯔꯝꯕꯅ ꯏꯍꯥꯎ ꯍꯥꯎꯒꯦ ꯎꯇꯤ ꯎꯇꯤꯅꯦꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯀꯩꯀꯩ ꯕꯣꯔ ꯅꯤꯔꯛꯑꯒꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯒꯦꯅ ꯅꯤꯔꯛꯄ꯭ꯔꯥ ꯊꯨꯅ ꯆꯥꯎꯒꯦꯅ ꯅꯤꯔꯛꯄ꯭ꯔꯥ ꯀꯩ ꯅꯤꯔꯛꯒꯦꯕ ꯂꯥꯏꯔꯤꯛ ꯍꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯜꯚꯦꯅꯤꯌꯥ ꯀꯩ ꯂꯝꯗꯒꯤ ꯀꯩꯅꯧꯗꯩꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯟꯅꯒ ꯍꯟꯗꯛꯀꯁꯦ ꯍꯥꯟꯅꯅꯗꯤ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯟꯅꯗꯤ ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯦ ꯍꯟꯗꯛꯇꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤ나 ꯃꯤꯁꯦ ꯌꯥꯝ ꯇꯤꯟꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗꯤ ꯈꯔ ꯋꯥꯠꯂꯦ ꯆꯤꯡ ꯀꯥꯕꯤꯔꯕ꯭ꯔꯣ ꯆꯤꯡꯗꯤ ꯀꯥꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯀꯥꯕ꯭ꯔꯥ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯀꯥꯏꯌꯦ ꯍꯟꯗꯛꯇꯤ ꯀꯥꯗ꯭ꯔꯦꯕ ꯍꯟꯗꯛꯅ ꯀꯥꯗ꯭ꯔꯤꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯟꯗꯛꯁꯦ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯀꯥꯗ꯭ꯔꯤ ꯂꯥꯏ ꯈꯨꯔꯨꯝꯕꯕꯨ ꯌꯥꯝ ꯍꯔꯥꯎꯅ ꯊꯣꯛꯄꯤꯔꯛꯄ ꯃꯥꯜꯂꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯃꯌꯥꯝ ꯍꯩꯇꯤꯌꯦ ꯍꯩꯇꯅ ꯁꯛꯄꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯈꯣꯏꯔꯥꯡꯉꯦ ꯄꯨꯛꯅꯤꯡꯁꯦ ꯈꯣꯏꯁꯥꯎꯅꯩ ꯋꯥꯈꯜꯁꯦ ꯌꯥꯔꯦꯗ ꯍꯩꯇꯦ ꯍꯩꯇꯕꯩꯅꯦ ꯏꯁꯩꯁꯦ ꯌꯥꯝ ꯍꯩꯌꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤ ꯃꯤꯡꯂꯣ ꯑꯅꯤꯇꯥ ꯀꯥꯏ ꯋꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯧꯒꯤ ꯀꯩꯅꯣꯗꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯋꯥꯔꯗ ꯅꯝꯕꯔ 3 ꯍꯟꯗꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯁꯦ ꯃꯤ ꯈꯔ ꯍꯟꯊꯩꯌꯦꯅ ꯍꯥꯏꯌꯦꯀோ ꯑꯗꯣ ꯅꯍꯥꯟꯃꯨꯛꯇꯤ ꯀꯣꯔꯣꯅꯥꯗꯒꯤ ꯍꯟꯗꯛꯅ ꯈꯔ ꯍꯟꯊꯔꯒꯁꯨ ꯈꯇꯪꯗꯤ ꯍꯦꯟꯀꯠꯂꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯉꯁꯤꯒꯤ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯍꯥꯟꯅꯗꯤ ꯂꯥꯎꯔꯒꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯂꯥꯎ ꯐꯪꯕꯗꯤ ꯅꯦꯍꯥ 6 ꯀꯥꯔꯝꯃꯦ ꯑꯃꯨꯛ ꯊꯤꯡꯖ ꯅꯨꯡꯉꯥꯏꯇꯦ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯆꯠꯇꯔꯦ ꯀꯥꯅꯤꯡꯗꯦꯗ ꯑꯩꯗꯤ ꯂꯥꯏꯗ ꯀꯩ ꯅꯤꯔꯛꯑꯒꯦ ꯑꯩꯔꯣ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯐꯪꯖꯒꯦꯅ ꯅꯤꯔꯛꯑꯦ ꯍꯦꯟꯊꯣꯏ ꯀꯧꯋꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯅꯝꯕꯣꯜꯗꯒꯤꯅꯤ ꯁꯤ ꯇꯥꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯤꯔꯣ ꯍꯣꯏ ꯑꯩ ꯁꯤ ꯀꯩꯅꯧ ꯅꯤꯉꯣꯜꯅꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯑꯗꯨꯝ ꯈꯣꯏꯔꯝꯕ ꯑꯗꯣ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯟꯗꯛꯀꯅꯦ ꯃꯃꯥꯡꯒ ꯍꯥꯏꯗꯤ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯒꯦ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯗꯨꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯁꯨꯝ ꯇꯧꯗꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ
ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯈꯤꯗꯕ꯭ꯔꯥ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯤꯗꯒꯤꯐꯥꯎ ꯍꯦꯟꯅ ꯄꯤꯛꯅ ꯈꯤꯇꯪ ꯂꯥꯏꯒꯤ ꯈꯨꯔꯨꯝꯅꯔꯒꯅꯦ ꯌꯥꯝ ꯀꯟꯈꯤꯕꯗꯣ ꯀꯣꯚꯤꯗꯀꯤ ꯑꯗꯨꯗꯨꯅ ꯇꯧꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯣꯛꯄꯤꯔꯛꯄ ꯃꯥꯜꯂꯦ ꯂꯩꯅꯥꯡꯒ ꯀꯩꯒꯀꯣ ꯑꯗꯩ ꯀꯩ ꯕꯣꯔ ꯅꯤꯕꯤꯔꯛꯑꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯅꯕ ꯂꯩꯕꯥꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯣꯅ ꯑꯗꯨꯝ ꯈꯣꯏꯔꯝꯃꯦ ꯁꯣꯔꯥꯏ ꯁꯃꯤꯟꯗ꯭ꯔꯥꯅꯤ ꯀꯔꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯀꯩꯅꯧ ꯊꯣꯡꯈꯥ ꯃꯃꯥꯡꯀꯥꯏ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯀꯨꯝꯍꯩꯁꯤꯕꯨ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯔꯤ ꯏꯁꯩ ꯇꯧꯗꯕꯁꯤ ꯏꯍꯥꯡ ꯍꯥꯡꯉꯦ Camera right there.